CM na Hayeng Guwahati da Kuki Zo Council gi Mihutsing Unagadouri CM na Kuldip DGP ga loina na Wakhanakre Manipur da ing tapa phiba mama lehen na wagi pandam da Hayeng Chief Minister Yumnam Khemsa na Kuki Zo gi member singa Guwahati gi mafam ama da Unagadouri Guwahati da wari sanan na wagi damak Chief Minister gi Secretary Nailengthang Telin na Kuki Zo Council gi Chairman Helianthang Thanglet da haukiba March 13 ta Cherol ama ikhre Cherol aduda Chief Minister ga Kuki Zo Council gi member singa unasi haina phongdokle Mahakki paujel asi Kuki Zo Council gi member sing dasu khangan baga loinana state asida ing tapa amasung mahausa gi phibam da amuk hanjilakna ba wari sanasi haina su phongdokle marak asida ngasi Imphal gi new civil secretariat ta Chief Minister Yumnam Khemsa na chair lawduna law and order gi matang da awang ba thaki mi phama ma pangthokre mi phama aduda state asigi chief secretary PK Goyal DGP Rajib amasung Security Advisor Kuldip Singha saruk yakhe asigumba mifam asi anauba laingak ama laklaba tungda khwaidagi ihanana pangthokba mifam oigane mifam adugi matangda phangba pauna hai ingtapa phibam hanjilanduna Manipur gi mafam pumnamakta chawkhwa thaurang paikhanabagi matangda mapungoina khanakhe laingaki thabak thauramsing state asigi kachin koya sinba thungna yahunbaga loinana mipum khudingmakta chawkhwa thaurangi kanaba phangannabagi matangdasu kupna khanakhe IDP sing mayumda hanjilananbagi matangda security forcing na paikhatliba thabaksingi matangdasu Chief Minister na review tawkhe masida sunatana Ukhrul Maikeida Kanglup anigi marakta sathina ungkhanariba si kogananaba amasung miyamgi punsi amasung lanthum ngak senabagi wafam Chief Minister na state ki awangba thaki security gi team adu da khangan khi haire Imphal Ukhrul lambi su Kuki na thatkhibadagi maisa langnare Sinakheithel Maikeida RPG Yaona Akanba Maongda Nongmei Kapnakhre Imphal Dimapur lambi khaktanatana Imphal Ukhrul lambi su Kuki singna thatkhibadagi lambi asida lambi sathok chasin tawbada khudong chadabada natana tangkhul kangbuda yamna chawna maisa langnabagi thokdok thorakle amaromda Sinakheithel Maikeiromda ngarang numit chupa ama RPG Yaona Akanba Maongda Nongmei Kapnakhre Maikei adomdagi phangba pauna hai Nongmei Kapnabagi thokdok leptana thorakpadagi Imphal Ukhrul lambida tangai fadana changdaba yadraba potlam kayamarum numit 12 ni henna lamkhangda panduna leire lambi paring asida cheliba truck kayamarum Yaingang Pokpi police station manakta panduna leire Food Corporation of India amadi Indian online na chingba agency kayagi truck pumnamak security gi oiba maramdagi lambi paring asida chenba ngamkhidavane laingang na hiram asigi matangda mathau taba thabak thauram sing laukhalaktababu truck driver sing na piendaba phongdokhe truck ta puri ba pochai sing nong churakpana maram oiraga amangata thoklagadra haina driver kayamarum na nungnang ba phongdok na rakhe security force na matik chaba section thaurang lakhutkani haina kayarak thajaba pirakhrabasу haujik phawbagi oinade truck singda khudong thiba nanghandanaba thaurang lakholakpa leite haire February 9 da Litan village ki mafam khara da yum mai thabagi thokdok thokhraba matungda tongan ba Kuki organization singna lambi thingkhibana lambi paring asida tangai fadana changdaba yadraba pochai sing hondok honjin tawriba truck pumnamak chenba ngamdana lakhe Chairak Kuki militant singna Ukhrul district ki Sinakheithel da RPG Yauna afaba makhal ki khulai sing season aduna attack atharakre haukiba sagol sel numit ki numidang da Kuki militant singna matik mayai leraba RPG manga kapsinduna attack atharakhi haire Sinakheithel village authority na phongdorokibagi matungin na ngarang nungthil pung 3 dagi Kuki amasung Naga gi marakta Akanba Maongda khut thokna duna lakle numidang pung 9 tabadagi hauraga ngasi ayuk anganba fawba Kuki militant sing na ngahak kanaraga nongmei round kaya marum kapsilakhe kangpokpi cycle Maikeida leramba Kuki militant kaya marum Sinakheithel tamna changlakpagi pau phangle haina village authority na phongdorokhe sairaksida bunghon tangkhul village ki nupi singna highway asida cheliba gari singda mayai ka bachinjak check tawre analgi village ship hana Hotnaramle Mahakki Nupina Faraga Pukhre Kuki khulai paiba singna ngarang numidang pung 3 lom tawada analgi village ship sungpi ngamrung hana Hotnarambaga loinana Mahakki loina vi Faraga Pukhre thokdok asigi matangda anan land rule tangpi na thadorokpa cherol amana hai matam sangna awaba mayok na duna laklaba Manipurda mataw asumna furup amagi luchingba tamna hana Hotnaramba amadi Mahakki loina vi faduna pukhibagi thawong asi Akanba Maongda condemn tawpham thoe ing tapna leijaba furup amada kaihobagi thawong asida laingang na khanaba midyang changbaga loinana fakhriba nupi adu asoi angam yaudana thadok hananaba mari lainaba singna mathau taba thabak paikhatkadabane thokdok adu da senariba miyoi sing khudakta fawaga loinana logi matik chaba action laukhatkadabane
Ravalon village da Kuki khulai paibasing ni attack chatharakhibagi matangda manung mapan fauna uba investigation chathaduna thawdok adu da sena ba miyoi sing logi oiba thabak thawram sing lakhut kadavane karigumba mari leina bo authority sing na hiram asida thawsada na laithok lavade maduda thorakpa afafatagi daita laingak na pugadavane